Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau. Manga suba rajya thaki Sirui Lili Festival ngasi Ukhrul jila gi Baksi ground da losilagani. Pradhan Mantri Narendra Modi gi pukningi wa Man ki Baat ki chama kunithoi shuba episode hayeng Nongmeikapam nomit ki ayuk pung 13 da Akaswani gi thong da sandokani. Pradhan Mantri Narendra Modi na sababati oiduna ngasi Nai Delhi da Tara suba niti ayog ki Governing Council gi mifam pangthokani amasung Nagaland ki Kohima dagi security force na kanini chinglaba pulom kilogram taramari henbaga konana mioi ama fare. Manga suba rajya thaki Sirui Lili Festival ngasi losilagani. Nongjinggi fibam na maram oiduna ngasi nungtil pung 3 da losinbagi thorom pangthokadab adu numidang wairam pung 6 dagi pangthokpa hauragani hairi. Loishinbagi thauram Ukhrul jila gi headquarters da leiba Baksi ground da pangthokani masida tourism mantraloy gi director general Suman Villa saruk yagani tongan ba jagoi isai gi thauram sing Siroi village ki Vangayan heritage ground da pangthokani festival asigi matang da paudam ama Lilium Meglini Miamna Sirui Lili Haina Kangnaba Atangwa Lay Makalasi Ukhrul Jila da Layba Sirui Chingsangi Awang Basarukta Hauri Samudra Imaidagi meter Lising Amaga Chatret Kuntra dagi Lising Aniga Samgaga Marfutara Fawbagi Awang Bada Hauba Pambiasi Chahi Kudingi Me Thadagi Hauraga Jun Fawbada Lay Satli Malemgi Atopa Mafamda Pangdaba Lay Pambi Asi Ing Lising Amaga Chamapan Nifutarukta British Matay Manau Jin Amasung Frank Kingdon Ward na masakta kibani Manipurda botanical research ki damak lakiba makoina lay asibu sakta ki lay asibu kannabagi damak ing lising amga chamapan marfu nithoida Sirui Lili National Park lingkhat ki Sirui Lili postal stamp su semki tanglaba lay makal asi miyamda hena khanghanaba amasung lay asigi matik magunbu malem sinba thungbada saktak naba ing lising aniga tarataret ki meda Manipur sarkarna Sirui Lili Festival hogdoki Sirui Lili Festival gi manga suba edition handaki chahi asida pangthokli Thauramasi Manipur gi Raijapal Ajoy Kumar Bhalana Ukhrul jila gi Sirui Chingi Chingkhongda haukiba leibak pokpa numitta hogdoki Thauramadu da wangang laduna Raijapal na hai kumai asina tanglaba leimakhal asibu ngak senduna thamnaba wafam kaya phongdoki Akaswani Imphal gi pawgi damak Nongmeikapam Bedamani Thasigi kunda manga suba Sirui Lili Festival gi Paulo Bachatpa MST gi bus amada Gwaltabi checkpost mathau tawduna leiramba security personnel singna bus aduda thariba Manipur haiba wahi lokthu haiba thawungbu yaningdaba phongdoktuna ngasi kwa kaithil dagi airport phawbugi lambida human chain semduna kholo kaya lawkhre amuko amawoba poirei leimarol MSF amasung COHR na punna sinba khongjang aduda Manipur muthatpa yaroi Bharat na Manipur muthatna bo honariba thaurang yaningde haibana jingba kholaw kaya lawki amaromda Gwaltabi gi thawdo adubu yaningdaba phongdoktuna Imphal Izila gi manungda leiba Paurabi lamjing nupi lo Paurabi Maira Paibi Youth Sporting Club Loksangkhong amadi Nungoi awang lekai Maira Paibi lupna punna sinduna Maira gi khongjatnama ngarang chatkhre District Administration Imphal West ki lamjing makhada Phumlo Gram Panchayat amasung Manipur State Livelihood Mission na punna sinduna District Convergence Mela ama Housing Imphal West Zila gi Phumlo Community Hall da pangthokli Mela aste tongan ba bibhag tara taret ki stall sing hangduna miyam gi tangai fadaba khudongchaba sing fangali khudongchaba sing adugi manungda CMHT CMHT pension Aadhaar card saba amadi birth certificate pibna chingba yauri Convergence Mela asigi matangda Ulo Gram Panchayat ki chairperson Maishna Manikchana asumna hai Thangjan Minasida Khumlo Gram Panchayat Amadi Manipur State Livelihood Mission Anina Khusam Nazaraga Pangthokchaba Nongmagyoba Convergence Mela Ama Hoji Pangthokchari Hariba Mela Asida Khudongchaba Sing Haibati Social Welfare Department Dagina Widow Pension Old Age Pension Sabana Singba Khudongchaba Lei Pijari Aduga Loinana Khoi Forest Department Dagi Awareness Kaya Ama Adagi Maruina Khoi Health Department Dagi Health Card Saba Adagi Ration Card Saba Sina Singbaju Khudongchaba Thamjari National Highway Kuntra Taret Imphal Jiribam Lambida ngasi thaw amadi pochei puba gari kaya security akanba sexual thoranga loinana Imphal tamna changlakhare masigi matangda Jiribam paumi gi paudam ama Nongi pibam khara phatrabasu mahausago ngasisu Jiribam dagi Jiri Imphal lambi National Highway Kuntra Tareta
चामग मापल सुबह CRPF की C कंपनी की सिक्योरिटी पर्सनल सिंगना पेट्रोलियम की पोथोक पुबा गाड़ी सिंग जाउना पुन्ना गाड़ी मरफुगा तरेत जिरीबामदगी इम्फाल की दमक पुसिनकी ngasi pusinkiba gari singni manungda LPG kunmathoi diesel kunmapan petrol tara mari punna gari humpu mari galana na nongma tangai phadna changma polam sing puba gari kulumdoi su yauri akaspan Imphal gi pau gi damak jiribamdagi ngathem bisajit Manipur Pradesh Congress Committee na sinduna ngasi Imphal gi Congress Bhavan da Kisan Nyay Yodha hogdoklagani ogdokpagi thauram asida All Indian Kisan Congress ki National Chairman Sukhpal Singh Khaira amasung MPCC ki President Kaisha Megachandran Singba saruk yagani. Imphal is zila gi Huidrom da leiba Huidrom Added LP School amasung Waitun gi Laisram Syama High School da Back to School haiba thauram hauzik pangthokli thauram asi Manipur State Rural Livelihood Mission gi mideng makada nupi gi tongan ba loop sing na senbani thauram asi khungang sing da leiriba nupi sing gi punchi mahing fagat hanaba lunan bagi lambi da mangjil thaba amadi makoi gi hak sing khangnaba pangthokpani Pradhan Mantri Narendra Modi gi pungning gi wa man ki baat ki sam kunithoi shuba episode hayeng nomaijing numit ki ayuk pung 13 da Akashwani gi thongda sandokani thauram asi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani LRS Akashwani Churachandpur da su thauram asi sandokani Masigi Manipuri wahantok Pradhan Mantri na wangang ba hekloi baga Akashwani Imphal na sandokani masi hayeng midang pung 9 da su amugana sandokani dialect lon singdana mathangi nimit singda sandokani tabiriba pawasi Akashwani Imphal Pradhan Mantri Narendra Modi na sababati oiduna ngasi Nai Delhi da Tara Suba Niti Ayog ki Governing Council gi mifam pangthokani handak chahi gi mifam asigi hiramdi Viksit Rajya for Viksit Bharat lising nifutar haibasini Tara Suba Governing Council gi mifam asida leibak asigi tongan rajya singi Mukhya Mantri sing amadi Union Territory singi Upar Rajyapal sing Kendra gi Mantri sing Niti Ayog ki CEO member sing saruk yagani Mifam asida hena chakotba Bharat amo ihanangbagi damak lokotpa yaba khongthang sing amadi singnarangi bakayagi matangda khanagani Nagaland gi Kohima jila gi manung chana leiba Peducha Police Picket ki manakta Humbudra Nipan Suba CRPF ki battalion gi personnel sing amasung police na thibu hum gi thabak chathabada kanini chingnaba polam kilogram 13 henbaga loinana mioi ama fari hairi police ki pauna hai Mayai kaban isagi polam sing adu Tata Winger amadagi manungdagi fangbani gari adu Senapati dagi Dimapur tamna lakpani hairi pharba mioi adu Punjab ki Ludhiana dagi ni mioi adu dagi sel oina lupa lising 53 henasu phangle hairi Bharana terrorism gi mayukta chathakiba Operation Sindurbu Germany na sagotpagi damak kendra gi mapal thoram mantri Dr. S.J. Sankarna thagatpa phongdokre Germany gi Berlin da pangthokiba German Council of Foreign Relations gi mifam da Dr. J. Sankarna hai Bharan leibaga sigi miyam ngak senaba masung mipum khudingmakpu yengnaba singdagi kanjanabagi hak lei mangna hai Bharat ta Pakistan na terrorism bu khulai amu oina sahi kaya lisang sina sizinaduna lakli leibaga sigi miyam da aki akang pu onduna miyam gi punsi mahing da ohongba poroknaba thaurang kaya Pakistan na silli masi Bharat na tumina yengduna leithok loi Dr. J. Sankarna hai sahi kaya dagi Bharat amasung Germany na achetpa mari thamduna lakli ngak sel amasung security gi lamdasu tengbang pinaduna lakli Indian Premier League T20 cricket ta ngasi Jaipur Swaiman Singh Stadium da Punjab Kings ka Delhi Capitals ka midang pung 8 makhai da sanargani league asigi ngarangi Lucknow da Ikana Cricket Stadium da sanakiba match amada Sunrisers Hyderabad na Royal Challengers Bangalore run nipuni thoi da thoi kre aroibada maroiba pau amuk Manga suba rajya thaki Siri Lili Festival ngasi Ukhrul jila gi Baksi ground da loishilagani Pradhan Mantri Narendra Modi gi pungning gi wa Man ki baat ki chama kunithoi shuba episode hayeng nomaijing numit ki ayupung 13 da Akashwani gi thongda sandokani Pradhan Mantri Narendra Modi na sababati oiduna ngasi Nai Delhi da Tara suba niti ayog ki Governing Council gi mifam pangthokani amasung Nagaland gi Kohima digi security force na kanini chingnaba polam kilogram 13 henbaga konana mioi ama fare pauloijare